Manipur Yayamba district singda petrol gi mamal ngarangdagi ahongba leitrabasu Imphal East amasung West jauna district kharagidi mamal hengakre Anauba mamal asigi matungina Manipur da Bisnupur district na petrol khwaidigi mamal wangdaba aduga Jiribam na mamal khwaidigi wangba district singwire Bisnupur da liter amada lupa chamaga taruk paisa mapan aduga Jiribam dana lupa chamaga nipan paisa tara pire Bisnupur ding ngaranggi mamal dagi paisa kunmapan hanthare Ngarangdagi mamal lengdana lairiba district sing adude Chandel, Jiribam, Kakching, Kangpokpi, None, Fairjol, Tamenglong, Tingnopal, Thoubal amadi Ukhrulne. Mamal hengaliba district singna Imphal East amasung West, Churachandpur amadi Senapati ne. Imphal East petrol liter amada paisa taret hengatuna liter amagi mamal lupa chamaga taruk paisa tara mari. Imphal West na paisa mapan hengatuna lupa chamaga taruk paisa tara nipan. Churachandpur na paisa kontra taret hengatuna liter da chamaga taruk paisa yankai manga aduga Senapati na khwaidigi yamna paisa nifu hengatuna liter da chamaga taret yore.